Akasvani Imphal Nolini Debina Pau Pazari Ahanbada Maruiba Pau Raja ki CEO Rajesh Agarwal na hairi Election Commission of India na leblak pagi matung ina Manipur gi final electoral roll mathang sahi gi January 5 da fonglagani Pradhan Mantri na Sabhapati oituna pangthokhiba Mukhyamantri singki mifamda makhoi gi Raja singda sathariba khwaidagi phaba mawongi lengak sasan gi thawong sing Pradhan Mantri da paudam khre amajung Bangladesh ki yankai suba Victory Day Falan Thoram yaunabagidamag Rashtrapati Ramnath Kovind ngasi ayuk Dhaka pangani Lebak asina COVID vaccine dose ko tisa mayangkai yauna kapnaba hunari cherak asida anauba corona variant ching thorakle haidibasina amukasu nungnangba pukhalle Piba masida ikoina tabiriba miyamda hekyaba makai athuba matamda vaccine dose su na kapthokpinaba amasung atopa miyosing vaccine kapada mateng pangbinaba appeal tawjari Laichet asida ki ngakthoknaba achamba thawong ahum asi inbiyu face mask supiyu phut taruki social distancing thambiyu maimit amadi khusa sengna hamdokpiyu COVID-19 ka mari lenaba ipaw singgidamak National Helpline Number sing 011-2397-8046 amasung 1075 da aduga Manipur ki helpline number 0385241168 amasung 1800345381 da phone tobiyu. Hawjik mapungoy bapaw. Raja ki Chief Electoral Officer Rajesh Agarwal na hairi Election Commission of India na leblak pagi matung ina Manipur gi final electoral roll mathang sahi gi January 5 da fonglagani Imphal da ngarang pangmising ga unaba amada Sri Agarwal na hai hawjik chathariba photo electoral roll gi special summary revision da electoral roll da min hapchin ba amadi laukthukpaga mari leinana hawjik phawbada form lakh ama lising nifu pisilakle ming hapchin ba amadi kaktharpagi matamasi tha asagi kundal loidagani mahang na hai BBPAT lisingama Assamdagi purakle amasung jila singda yenthokre hariba machinching asi check tobaki thabak December 12 dagi haurakani jila khudingmaki district election officer singi office da EVM singi matangda voter singna line khangnana ba mawongda demonstration center sing hangdokle masigi mathakta demonstration benching athuba matamda launch tawduna raija sigi polling station khudingmakta chatuna EVM machine ki matangda miyambu bhap tahanaba thorang sing paikhatkani Sri Agarwal na hai Mikhal da saruk yakataba returning officer amasung assistant returning officer singi Mikhal gamari lenaba training sing pangthokpa loire district election officer sing chu ningthina training tawre Manipur da hokhiba pung kunmari da COVID-19 na naba miyoi kunmathoi naba phagalakpaga loinana naba phagalakpagi sangsada marphutara nipan dasmik amataruk yore Haksel Vibhag ki serol aman hai ngarang miyoi 13 nauna COVID-19 positive oiba thengnaki Positive oibagi sang sada sino dasmek mapani leina asina naba miyoi ani leikhidabaga loinana hauji phawbada leikidaba migi masing lesing ama chamapan marputarani thoi sure hauji raja asida covid ki active case jahum tara taruk leidi Assam Rifles na masigi civic action project ki makhada none battalion na none jila ki nungba khulda syntax machine tenki sing yenthokre tabiriba pawasi akasbani Imphal dagini Varanasi ki numit lini ki khongchat ki aroiba numit ngarang Pradhan Mantri Narendra Modi na Sabhapati oituna BJP na sarkar paiba raja singgi Mukhyamantri singga mifam pangthokre mifam aduda Manipur Assam Tripura Arunachal Pradesh Goa Gujarat Haryana Himachal Pradesh Karnataka Madhya Pradesh Uttar Pradesh amasung Uttarakhand gi Mukhyamantri sing saruk yaki Bihar amasung Nagaland gi Upa Mukhyamantri sing chu mifam aduda yauki Ekhoi paumina hai Mukhyamantri sing aduna makhoi gi raja sing da chathariba khwaidagi phaba mawongi lengak sasan gi thawong sing adugi matangda Pradhan Mantri da pautangki Pradhan Mantri na Varanasi da BJP gi karyakarta singga su wari sanaki tungda Varanasi da pangthokpa miyam gi mitin amada wangangbada Sri Modi na hai Banaras kumba sahar singna lebak asigi sanskriti bu ngaktuna thammi Pradhan Mantri na hai lebak asigi sakhotpagi thawong mafam asidagi lepkhibani Bangladesh na mai pakhibagi yankai suba kumun thauram palanda yaunabagi damak Rashtrapati Ramnath Kovind ngasi ayuk Dhaka pangani Foreign Secretary Harshvardhan ngarang pangmising dahai Rashtrapati na Dhaka da lebak adugi Rashtrapati Mohammad Abdul Hamid ka lebak anigi oiba tungan pawafam singi matang da wari sanagani
इम्फाल अमदी अतै जिलासिंगदा ngasi pongpa pause singi maruiba pausingi dama khauje wahengbam Washington leire Washington थागचरी नोलिनी इम्फाल ngasi phongba pause singda Rajya Bidhan Sabha gi lakliba mikhal ga mari leinana Chief Electoral Officer Manipur Rajesh Agrawal na phongdokhiba tongan ba wafam sing BJP gi Chief Minister singi mifamda Pradhan Mantri Narendra Modi na haikiba wafam na singba kaya asina maruiba pau oina phongle Isel Express Sanalaipa Kamadi Impal Free Press da Mirep Oiriba Singna Makogi Criminal Gamari Lainaba Tangdok Sing Pongdok Kadabani Haiba Sip Electoral Officer Gi Wapam Headline Pau in the Fungli Shanghai Express Ki Ingraji Amadi Manipuri Edition Animakta Expenditure Sensitive AC Taru Kangdokre Huyel and Pauda Matang Chahida Pangtokadaba Manipur Gi Election Gi Thorang Loishilakle Irei Pakta Matang Sahigi January Mangada Final Electoral Roll Fong Lagani Ahanba Level Gi M3 EBM Sing Check Tokba District Taragi Loire Haiba Sik Electoral Officer Gi Wapam Singasi Airline Tawduna Fongnari Pradhan Mantri Narendra Modi na preside Tawduna BJP Gi Mukhyamantri Singh Mifam Pangtokhiba Amadi Mifam Duda Pradhan Mantri na Phongdokhiba Wapam Singsu Pause Kharada Airline Pau Oina Phongli People's Chronicle amasung pongna phamda Good Governance da Mityang Thamnaba CM Singda Khangan Kre Naharogi Thogdangda Welfare Scheme Sing Mapungphana Pangthoknaba Khangan Kre Haina Headline Tawduna Phongli MLA Megasandra gi FIR case Supreme Court na stay tawkhibagi paushu Huyelan Pau Naharogi Thogdang Impal Free Press Ireipak na Singbada Headline Pau in Phongli Churasanpur da Phongba Masauna Tharda Nap Amadi Security Force ki Kambuna Shanghai Court Subdivision ki Manungchana Laiba Tuinu Fai Khulda Lam Ekar Marpurom da Hoba Popi Pambi Sing Manghan Kiba Amadi JCILP Organization na Inner Line Permit System Ningthina Chana Hanabadabi Tawduna Dharna Chathakibagi Pauna Maruiba Pau Oiri Atopa Pauche Manipur Express ta SSPP Platinum Football ki Final da ngarang winner oikiba Taksapa Club da Bhi Hankaliana Lupa Lak Ahum Amadi Runners Up Jenhang Lamkayut Club da Lupa Lak Amagi Manapi Kiba Amasung Haukiba Pung Kunmari da Jila Adu da COVID Positive Oiba Mioi Amathenga Kibagi Pau Maruiba Pau Oiri Jila Asida Phongba Nisin Tuhil Tuda Manipur State Commission for Women ki Makhada Jaumi Mothers Association na Sinduna Nongmigoiba Legal Awareness Lamka da Pangthokhibagi Pau Jokang Tude da Raijagi CEO Rajesh Agrawal na media ki miyoisingda Mikhal Ningthi na Pangthokna bahona bada mateng pangbina ba haijakhibagi Pau amadi Kendra ki Mantri amasung Manipur ki Mikhal ki in-charge su wariba Pratima Bhaumik na Churchanpur da Mandal gi Luchingba Taruk Unakibagi Pau na Maruiba Pau Oiri Tamenglong da Phongba da Chamda Rajya Bidhan Sabha gi Mikhal Niyom Sumna Pangthokna ba CEO Rajesh Agrawal na media gi miyoisinggi mateng pangpina ba haijakhiba BJP gi ticket thasi gi kunmanga dagi hauna lauthoklaba yai amasung voting gi thokdok yaningdaba phongdokpa gi khongjang makha tana Chathakigani Haina Nagaland gi CSO singna Lauthokibagi Pau Masiga Loinana Lup Kayana Mafamduda Chatuna Awaba Phongdokkibagi Pau Maruiba Pau Oina Phongli Atopa Pause Ganfiu Melda Nagaland Misam Kaya Hat Kibagi Thokdok Yenglaga Apaspa Atuba Matam da Loktopa Matam Oire Habadu Taklabani Haiba Irom Sharmilagi Wafam None Jila ki Mafam Kaya da EBM Amadi BBPAT Sijinabagi Training Cum Demonstration Pangthokpa Amadi KBK Tamenglong na Sinduna Rabi Crop Thabagi Training Longmai Part 4 da Pangthokhibagi Pau Phongli Nolini Thagachari Washington Loisilakpada COVID-19 dagi ngakthoknaba vaccine kapthokpa face mask suppa phut taruk lamnana leiba khutcha amati maimi taru tanana thamba haiba achamba thawngsing asi ngangna chatpinaba amuk khanna ningsingjari aroibada maruiba pau amuk khana Rajya ki CEO Rajesh Agarwal na hairi Election Commission of India na leblakpagi matung ina Manipur ki final electoral roll matang chahi ki January 5 da phonglagani Pradhan Mantri na Sabhapati oituna pangthokiba Mukhyamantri singgi mifamda makhoi ki Rajya singda chathariba khwaitagi phaba mawonggi lengak sasan ki thawungsing Pradhan Mantri da paudamkhre amasung
Bangladesh ki yangkai suba Victory Day Falen Thauram yaunabagidamag Rashtrapati Ramnath Kovind ngasi ayuk Dhaka pangkani pamujari.